Manipur ki sing the law like three ama satnadri hybrid sounding liramdri. Singa police station ki gari ama tapiramdri nongwaisi duty salamdai urkul district police tagi lauraga seasonary haba report ama media sing the tongarakli. Housing the Manipur ki upon district taraga taruk surabasu sahi kharagi mamangdagi state asigi singi district singda law satnadri like three habi wapam yoi kiana phongdok narakpada natana makal kharagi mikal pangtok pada pawa tampaktan election law oiraga sing dana selection tawre habi wapam pawa phongdok narakdabasu singi district singda law satna hangadaba enforcement agency singi manungda ama oiriba Manipur Police Department ki oinadi singi district laiba police station da fawba makal amati ki gari amati issue tawramdabada natana nongmai phawbo duty salamdaida district police headquarter dagi lauraga sali duty satluraba matungda amuk halaklaga thamjinbegi thabuk satharamle hariba thawduo se haujik su thokliba singi district amagi maming ama panma tarabdi urkhul district ki manung sali singai police station oiramli me ohum english singani ka kungo homdoidagi state asida tholakhiba kanglup masil gi tamthiraba lana sigi maisa amasum chaina singi district singda yaudrabasu sei sigi february 3 ki numidang dagi urkhul district ki litan ps manakta leiba kaithel gi mapam amada furup ani gi miyoi singi marakta khut thokna Funarakpadigi, House of Power Maka Sangtaraktuna, Bomb Amadi no my onsinaduna capsinava, Yumkai may tadok navigi taudoxing tolakpadigi, Singa police station da, Atay mapam the tongnavagumna, police inspector Amabu officer in charge oina. Deputy Taurabasu, police station Ashigi di Makal Karagi, bulletproof gari sing di Lairadana, Sumnagi Maruti Gypsy ama Pau issue Toromdre. Urkhul district ki maru oiba police station singi manungda ama oiriba Singai police station na housing district asigi tongan mafam singda furup ani gi marakta leptana khuthok naraklabasu singkhong singya da khunu khong madawna leirakliba phiba masigi matangna police station asigi officer in charge inspector Suingam Mingsiana Mahaki police station asi Urkhul district headquarter digi awangnom da kilometer 59.9 lapna leibani Urkhul district headquarter digi police station asi fawb gi marakta leidiba lambi gi phibam atuki matik fatre Urkhul town digi Singai police station tamna satpada pung mari rom sangli amaromda national highway 150 Jesami lambi rom digi Singai police station tamna lakpadana kilometer taragom doiga point mapalom lapi masigi lambi stasu satoklisin tawda pung amaram sangi Hauzuk police station asigi tangai fadana mathau tariba gari amata leitabana athu okai gi duty satpada Khudong sadri adubo sataba yadabadagi lanai gari wairag satoklisin tawri tha asigi kunga mari gi numidang wairam pung manga gami nit yangkhai ga manga rom tarakpada aihak isamak na lusingba police personnel singna laingang singna duty satluraga Urkhul district headquarter tam halakpa haurakpada TM kasom khulgan naknaba Thawai khulda kuki kulai paib khrana aikhoina tongmu garida nomai kapsilatune attack torki Singai police station gi di gari laitabadegi duty satpada Urkhul district women police station gi tata yoda amad sapani aduga aihaki lanai gari maruti car alto amagada punna halakpade attack adu mayuk nakhibani attack adu da police personnel amada sokhidi gari ani gi manungna tungna thorakpa Urkhul district women police station gi yoda gari da nomai maru ani panki gari gomba Singai police station gi su matam sik sunaba bulletproof ki gari sisina duna satlamnabadi attack adu ki pakhumoina aikhoina su handuna noi kaplam gani attack torakhi besingi manungda asi ana yoromba phawbu ya heraki Maram asina Singai police station gi dama house power gari amata piraktabaki sigi matangda police department gi makok thongbo officer singna panthadana miyeng sanghaning hairi Jesami lambi rom digi Singai police station phawbo gi marakta lairiba lambi gi phipam su atuki matik fatri nong khara suragana laikhom lainangna gari asawboda phawwa sadok usin tawbi yatri athu akai gi gari kana thawbusi yadri police station asigi building su matam koina repairing tawbiraktabadagi ceiling gi plaster sing mapang pak ken bi yawri building asigi phaklang gi plaster su kairi National Highway ama oiraba Jesami lambi asi National Highway Infrastructure Development Corporation Limited NSIDCL gi semjin sajinba horamlaga lep khiba tham helakli lambi sembada sokpa lamgi compensation pithoktabadagi lep khibani haine tai amaromda sakhangdaba singna thabak lepnaba company asin sijinaba excavator ama roken singba so mun khibadagi ni haine sutai amabu oirabasu lambi asi athuba matamda semjin mana law and order ngakpagi duty tawjariba aikhoidadi yamna khudong sagani haine supongdoki Singai police station gi matangna phangba report ki matung ina di police
Station asigi posted strength masing suna leirakta kuiri. House officer in charge Masaya Raga personal kulom tamak lady, Matauta duty satok sinto budana Urkul district headquarter Paubalaga, no may Laura Sali, duties at Luraba Matunda Amu Hanjinduna Pishilam Hari. German Tiger Road Umang Kok talk to no Kundava Koki Kulkia Ayaba Piki Yavagi Pium the lady. Deputy CM OEDB Nemcha Kipgen RDNPR gi Thaugai Sinakibaga Maramoraga PMGSY gi Makar Koki Sing Umang Kok Tok to Semga German Tiger Road Amasum Memar Digi Lonia the Bamona Sangshilaktuna Lamdam Sigi Umang Kya Kok Tok to na Kunda Shiliba Koki Sing Anobo Kulkia Ayaba Piki Yavagi Pibam the Lady Hena Kokomigi Consultative Committee gi member Sunil Karamna Fondokri Wapamasi Trong Law with the bomb attack to pick Anga and hard keep Amasum, Gelmonda, CRPF, the Misam of no win a captain of hard keeping Mayukta, Taubal district Sarang Pat Mamang Likai, Miam the walk at Kungsang sanction Bada, Bang of Fundo Kibani, Sarang Pat upon Mamaira Pai bin a single sanction keeper walk at Kungsang do the Wang Loikiba, Sunil Kram the Makata and Fundo Kibada. CM na Ziri Satpigi the Mag security leasing a human and national highway Lengduna Tamkiba Dugum, Matam Supiguena, highway sing the security Matiksana Tamlabadi, Khudong Saraba Matamayuk Naritazi, Miat passing party Heduna Miam the Oida Bakia, Gang Shilaga Miamu Namtagani Kanmasulot, Kias Kudimak, Ena Sinakri Hiraga Irang Nemtakinaba Sinbigano, Landa Masida talk by issues in the case Ena Sinagadaba Oirabadi, State Force Leviki Kana Bacarino, Mihat passing Bulenga Sina Taudang Lauduna Pana Bohunabiki Muta, Ena Sinaduna. Laibak Tiba Taudu Adugi Irang Niki Lang and a Laitona Bohonaduna lady. Terrorists sing a sea Lona Serak Pigadabanati, Makoidi, military excel locatuna Hatkadavanaki, Mana Makataradun Handaki Lenga, Sikang look for up the base Tauduna Simalenga, Oivana, for up a maning Matumana Bohona with the Furup Cat, our piri. National highways in the Meetei-kuki muation key with the Gisatangam Zidavani have a wapamasi Aranmani, highways in a security force Yaudana CM Masasapangam Ngamdabra. Security force in a Kurak hang than a Naxi Labadi, Misam Gas Satangamani, Lamdam Siki yellow fruits in Kananaba Langas in a Taudang Amata Packet Palati, I could give Furu Kanjanaba Honaba, I could put among Na, Angamatak the Honaba Matoktareki. Ukrulda Nauna could talk over the Mari Sokle, Maral Scenery. Ukrul district Nauna could talk Narak with the Nagabiles volunteer Mari Asu Upon Nankre, Nagamasukoki organization Singamagamaga Maral Scenery Masum, Yanning the Bafungdorakli. Pawil Kunsing High, Taudo Narang Ayuk Pung Taraga Makairum Tabel Ukul district key, Ringwi Kungi umang the Tokibini, Taudo the Muhum Asu Opanaki, Taudo Asu Opan Nankrapasing Adudi, Makan mi say Kuntragamanga Yetangba, Tawak the Nomina Panba, Kasung say Nifugani Toy. Kablak the Panba, Ti Tingsung Ningzolo Numina Panba Masum, Hais Ngalung Kuzing the Panmani. Makoi Marigi Manung the Hais Ngalung Natan Atay the Urkul District Hospital Lakanaki, Marasida, Ringui Village Protection Committee in Shugi Makada Labokoki militants in landa to Sataraki Bani Haina, Fongto Laduna, Sangshilabi Batava Duba Akan Mamong Yaning the Bafundrakli, Sirola Manahai, Apava Makalgi Kulai Paibakoki militants in Aduna, Ringui Kungi, Lamkai Manungda. Ringui Haurai Forest area the Naga village guard singna Kuнгakling the Landarak to the village guard in Shoki. Ayupung Taraga Makai Tarak Padigi Sataba Horakiba Kutona Baduna Kunzakia mi Pai Paunaki. Papa Maduro Koki militants in the Landarak Pasi Maduna Hanmanati Amasum Tang Kera Hanjin Asiguma Tawong Sing Satana Lakli Maduna Maram Oiraga Samzaraba Miyoi Sing Nupi Angang Amasum Ahal Oiraba Kayada Nena Tan Hingmangam Namandri. Misam Miam Kia Haidorok Maruna Sokadra have me by Ponari, Maduna Namduna, Yum Tadok Gipibam Power Lakali, Koki sing the Satarapa Tawangashina, Koki Emasum Naga Fruki Marakta, Unkanaba Pibam Hena, Hengat Haleamasum, Ingna Signa Nungshi San, Amasum Tangu Laitana Hingminavada, Akaiba to Ali Hanesumar al Shirakli, Maramasina Marile Naba, Authority na Ringoi Kunamasumasi, Akoi with the Intapa, Masunungshi San and Leminanaba Pibam Hanjin Hanaba, Kongtang Lokat Piuhaina, Ringoi Village Protection Committee in a Wapam Sintamaki, NB Zina Press Tadorak Sirolamanahi, Naga Village Guard Kitimaman, Ringoi Kungila Manunda, Haurai Umangilam, Loanayada, Tabaksing, Taugadori Havigi Paupang Madigi. Petrol inspection sat Kiamadi, Matamadu the Kulai Paiba Koki Narcotiris Sugi, Makada Lady Ba Koki Gather Singna
samnaraga leptana nomai kapsilaki haina maralski madura naga village guard ani amuk sokhi hari siorladuna hai urkhul district ki mulam ga tainaba ringui amasum sior khongi umangi lamna sahi kya si koki singna popi thaduna lakli haina maral siraduna mafam asi narco terrorist operation ki transit point oiraga laki haina maralski amaramda koki CSO working committee urkhul na thok sirolamada ngarangi thawdu odu Kampa molgi singmai da tangkhulgi militeni singnaba khara leibuka pau phangki mafam adu yaulen chepu mongko chepu lamlai singphai amasum mulam koki khun singi lau singu tauna riba mafamni pau du phangmadi ki koki village volunteer singna petrol satlaga mafam adu la leiriba sing adu takthona bonaki petrol satlingai da tangkhul militen sing aduga nakal ani gi marak khuthona khiyari ing tapa purakpa haibasi nakal namatana yaroi amasung ngahak leitana noi kapsinduna ki hanban purakpa ngamrai ki koki sina ing tapa purakpa pamlabas aikhoi gi lam right amasung miyam ngak senbigi wafamdadi yasinaba tawro hari ngarang ayuk nungthinda thokhiba thawdoksing adugi matung numidang pung 8 khar hen maduwaida ritan police na konba tangkhul singna khunda sana kaithel koki militen ni haina thajabasing akan mamongna nomai kapsinduna landabagi thabaksing tharaki haina atopa pawge likhunsinga phongdorakli hanasu hanna nomai kapsilakpa amadi kapnabigi thawdok thoktuna lakra sana kaithelgi ngasi numidangi thawdo odu aso apan nangmagi paw phongmangamdri BJP na Manipur yauni state taret ki mikhal gi naina bhaukre Manipur yauni state taret mathang saida pangthokadaba mikhal gi matangda BJP gi makok thongbolu singba singna khana naina bhaukre haina pawgi likhuna mana phongdorakli handak state mari UT amada pangthokiba mikhal loikraba matungda BJP na sauna mai pakani haibagi thajaba thamladuna lakadoriba sahi english ngani ga kunga taret mathang saida leba sigi oina Manipur Goa Gujarat Punjab Uttar Pradesh Uttarakhand amadi Himachal Pradesh na singba state singda mikhal pangthokadori BJP gi national president Nitin Nabin na state taret asida pangthokadori ba mikhal asiga mari leinana ground work honabigi damak prime minister Narendra Modi amadi home minister Amit Shah ga watana bokre handak state manga da pangthokiba mikhal gi counting me mari digi horagani mikhal asida BJP na mai paklabi yai haina party gi lusingba singna asauba thajaba thamli viral audio clip April 13 hearing satharagani kumja English singaniga kungo humdoi May 3 da Manipur da haurakhiba irang asida Manipur gi hanagi chief minister Nongthomba Birena instigate tawagi audio clip ni haina maral siraduna koki organization for human right trust na Supreme Court tharakpa petition amagi hearing thasigi kunthra da pangthoklagani haina Supreme Court na khangalakli ningsingba yai koki organization for human right trust na submit tawrpa hanagi CM Biren gi khonjel ni hariba viral oiriba audio clip adu Gujarat leiba National Forensic Science University NFSU da Thana basai sigi January the Supreme Court na Union government khangan ke blekrabani masigi mangoina na case asiga mari leinana mamang sai gi December da hearing sathaba matamda NFSU da thakiba audio sing khangalaba audio clip khaktani haina petition na affidavit ama tharaki loinana hariba audio clip adu tempted tawri haina NFSU na su phongdok ke blekrabani Deputy CM Nemcha na drug ki mayok to wangangkhri Drug sizinadana masu masama upaba kunayama ohenana puna hotna minasi haina Manipur gi Deputy Chief Minister Nemcha Kipgen na phongdokri Kangpokpi district ki Sanamari Village ki Kumdraga manga suba anniversary celebration platinum jubilee saruk yaraduna Nemcha Kipgen hai Sanamari Village Chief nupigi group singa masum na ha singna punna thaudang lawmina duna state asida hausu oiriba drug lana sisinabagi problem asi thengna mina ba mathautai drug ki mayokta lan thengna ba si government khakta inthok tuna thamma yaroi lamda masida laiminari ba mipung khudi mangna saruk yamina duna mekup na hom singna leiba awareness pi ba masum khunai da lophom thokpa thaudang lawmina ga dabani tungi mirol kannana ba madi tekta kaidana thamna bagi damang drug lana sisina ga daba khunai ama ohen ba haibasi khwaidi gi maroi thaba mani Ashi kuma tanja asida Sanamari Village na Jubilee pangthokliba sahi asina ahanba wahawdok oiraga apun mathautang lominasi haina Nemcha Kipgen na phongdokhi Village asigi search hall pangthokpa atopa thoram amada village asigi history excitement yawa commemorative seminar ama pastor
ngolet khongsai na release tokhi thauram adu gi khudong cha balaro ga sanamari village authority na deputy chief minister Nemcha Kipgen da memorandum ama pisinduna village asida laidiba primary school upgrade tawwa lambi sembi ba amasum community hall savina ba wapam takshin ki hanisu pawus na makata na fongdorakli Union Home Secretary na Manipur gi phibam review tokre irang thuan ba yaba social media post listing ahum ga sahum lom lautakre Manipur da haukiba English ngani ga kun ga humda gi me ahum digi kangluk irang thokpa digi awaba mayu nari state sida inau nau na irang lep na thokpa ga mari lenana Union Home Secretary Gobind Mohan na preside tawduna Manipur gi security gi phibam review tokre West Bengal gi mikhal gi damak Manipur digi CAPF Central Armed Police Force dising nipan ga songarom lakthokraba matungda ngihak leitana state asida lambi thingba yauna nupi singna khongjang kya sangshinduna lakpa masum koki amasum naga gi marakti yamna sauna ukhatna ba thokpa sigi matangda nahan pangthokiba mifam aduna khana khiyari Home Minister gi makok thongbo official amana phongdokpa gi matung ina state asida English ngani ga kungo humdoi digi horaga Assam Rifles yauna punna security force dising kuntra ga trulom deploy tawribani state asida thokliba unkhanaba asida irang thoanana ba honaba social media post listing ohum ga sahum hauju phawbada laukthakre hari video conferencing gi kuthangna pangthokiba mifam aduda intelligence bureau gi director Tapan Deka Manipur gi security advisor Kuldip Singha Manipur gi Director General of Rajib Singha, Director General Assam Rifles, Lieutenant General Bikas Lakhera, Director General Military Operation, Lieutenant General Abhijit S. Penakar amasum state amadi central government ki makok tongbo official singna saruk yaki hari official aduna makhata na hai urkhul district sa isi ki February 3 naga amadi koki gi marak irang thokibaga Assam Rifles ki ehen kalam mapal Manipur thajankri hariba numit asi President rule laukthoktuna Wai Khemchan Singhabu anawus minister oina wasak laukraba numit humni leiragani state asidi April 3 tagi horaga ngasi fawbada punna violence ki mi 13 laikidri masigi manungda pikliba angang ani yauri siriba mising asi Bisnupur amasmu urkhul district tagi ni swadi tentang na sumna miyamna thamjage duga haujiku winadi miyam paus matang ase lusinjarage amas makhata bano babde miyam punangai minasi